अहानबमक्तदा मणिपुर स्टोरी बैब्स की माइकैदगी माइकेलना मायरपमना मयामबु तारामना ओक्सरी चैनल असिबु सपोर्ट तौबिनबगिदमक्ता सब्सक्राइब तौद्रिबसिंग सब्सक्राइब तौसनबिरमु अमदि मथंगी वारिसिंग थागलकपदा खंगनबगिदमक्ता बेल आइकॉनदसु नंबिरमु वारी असिबु लीबदा कनागुंबा धर्म अमतबु करेमनबा अमता यावजदे पुमनमक वारी असिबु मपुंग फाहनबगिदमक्ता सेमजखिबनि मतम अमदा इब्राहिम कौबा अलाबा यामना निंजबा नुपा अमा लेरमे मागी नाहोर अमदी हरान कौबा मनाव अनी मसु लेरमे हरानदी लोट कौबा मसा नुपा अमा पोगलमलगा सही नंगना मखोयबु पोक्पीबा मपाइबंगो तेराना हिंगलिंगैदा सिखिरमे इब्राहिमना सराय कौबी मसंग मतौ संखोनबी नुपी अमगा निका सोंदुना लौखी अदुगा मनाव नुपा नाहोरना मिल्का कौबी नुपी अमगा निका सोनखी लाइबक थीबदी इब्राहिम अमदी सरायदी मसा पोगलमदे इब्राहिमदी ताइबंग पानबबु सेंबीबा मपु अल्लाहबु असुकी मतिक थाजरमे अल्लाहगी नाजियत अमता माना इंदबा तौरमदे अल्लाह नतबा अतोपा लाय अमतबु महांगना थाजखिदे मूर्ति इरा तौबगी मायोक्ता लेरमी मरम अदुमकना महाकपु मतम पुंबदा अल्लाहना थौजानबिखि अल्लाहगी याथंग मतुंग इन्ना इब्राहिमना इमुंग मनुंग लोइनना लम अमदगी लम अमदा तोइना होंग होंगदुना खुंदारमे मफम खुदिंगदा अल्लाहगी नमाज की मफम सेंगतुना मियामदा अफबा पाउताक येलमे केनंदागी खुलमया मथंग मथंग होंगदुना ममैथंगदा लमदम तामलबा मिसर लाइबाक यौखी मतमदुदा खुलयामबदा खुंदारिबा मियोइसिंगना फत्तबा साजत्ता हैनरमी मखोय मसेल अंगम मंगमबा हातनरमी अमसुंग हुरान सिंति तोइना थोकलमे मिसारगी मीसिंग अदुसु इब्राहिमगी नुपी सरायगी फजबा उबदा कलकपा मियोबा पोखी सरायगी फजबगी पाव असे निंगथौ फिरौनगी नाकोंग यौखी थिंददना सरायबु मागी कोनुंगदा पुखी असिगुंबा फत्तबा लिजत अमदी शैतानगी मसक ओइरबा थबकसिंग असि पांथोकलुबदगी फिरौनगी इमुंग मनुंग पुंबा खंगौदना अवा अना तारखी मसिमक अलाना पिरकपा वायन सैराकनी खंगलक्तुना फिरौना सरायबु इब्राहिमगी मनाक्ता अमुक थिलक्खी इब्राहिमसु मिसर थादोक्तुना नागेरता मुहलक्खी इमुंग मनुंग चावरकपा अमदी मनाय मसल यामलकपदगी इब्राहिमना मनाव नुपा हराना पोगलंबा लोटपु मतिक चाना लनथुम अमदी मनाय मसेल पीदुना तोंगाना खाइदोखी लोटसु खुदाबु थाजबा नुपानी मतमदुदा सोदोमदा खुंदारिबा मीसिंग अदुदी असुकी मतिक फलमदे मखोयदा इमानगी वाखल लेरमदे अकोइबगी लमसिंग अदु पुनसिनदुना तत्तना लानसोंगदुना लेरमे मतम खरा लेरगा सोदोमदा अकनबा लांजाव अमा थोकलरे सोदोम अमदी गोमोरगी निंथौसिंग लेबाक थादोक्तुना चेनख्रे येकनाबना मखोयगी मरल मथुम कया खोमदुना पुख्रे खोमखिबदा लोटका कोनना मनाय मसेल नुपी अंगांग अमदी लनथुम सिंग पुनमक यावख्रिबनी पाओसी इब्राहिमना तारदुना महाकी लेजबा मनाय मसेल पुमनमक लोटकी मनाक्ता थादुना लोटपु कल्लुरे मरन पुमनमक अमता वातना कलहौरमी अतै लेबाकसिंगदसु मागी सरुक पुंबा कायदना अमुक लनथुम हंजनबिखि सोदोमगी निंथौना मदु पुंबा इब्राहिमदा कचखि अदुबु मदु इब्राहिमना लौखिदे इब्राहिम मतमदु फावबा मसा लेरमदे मागी नुपी सरायना कन्ना हाइजबदगी सरायगी मनाय नुपी ओइरिबी मिसारनिंगोल हगरागा इब्राहिमगा लैमिनखि अमदे अल्लाहगी थौजानदगी मसा नुपा इस्माइल पोखि सही खरागी मतुंगदा नोंगमदी अल्लाहना इब्राहिमगी मनाक्ता लाक्तुना हाइबिखि इब्राहिम नहांगना अयाकपु निंगजाबा असे अयाक पेले अयाकना नंगी मपा नाइदबा सारोन सुरुन ताहानगदुरिम नहाक जात कयामरुंगी मपा ओहनगनी नहाकी नसानसु ओइना निंथौ कयामरुम पोकदुरिमे नहाकी नमिंग असे इब्राहिम कौर मसीगी महुता आइना फुरुप मचा कयामरुंगी मपा ओहनगदुरिमिना नहाकी नमिंग असे इब्राहिम काउगदुरिमे नहाकी नुपी सरायबुसुने सरा कौरगनी मागी मसानुपा अमा पोखनगनी महाकी मपाना नहाक निंथौ कयागी मपुबो ओइगदुरिमिनिने वादु ताबदा इब्राहिमना मथंता हंगजखि कारी चाही चामा सुगदरब नुपा आइन अंगांग करम पोकदरिम इब्राहिमना अल्लाहदा दुआ तौजखि हे ताइबंगी मपु इबुंगो अयाकपु मतम पुमदा थौजानबियु अदुगा अयाकी अमता ngaijarabe isa Ismail busu matam pumbada ibungona chanbiyo
ꯑꯜꯂꯥꯍꯅ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯃꯄꯨꯛꯅꯤꯡ ꯋꯥꯗꯨ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯔꯥꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯄꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯅꯍꯥꯛꯅ ꯃꯥꯒꯤ ꯃꯃꯤꯡ ꯏꯁꯥꯛ ꯊꯣꯜꯂꯨ꯫ ꯑꯩꯍꯥꯛꯅ ꯏꯁꯃꯥꯏꯜꯕꯨꯁꯨ ꯅꯤꯡꯊꯧ 12ꯒꯤ ꯃꯄꯥ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯁꯥꯔꯥꯅ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨꯅꯦ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯍꯥꯛꯄꯨ ꯅꯤꯡꯖꯒꯗꯧꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯄꯥ ꯑꯍꯨꯝꯈꯛ ꯂꯝꯀꯣꯏ ꯃꯤ ꯑꯣꯏꯅ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯊꯣꯡꯒꯥꯟꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯅꯨꯡꯁꯥ ꯀꯟꯅ ꯁꯥꯒꯠꯂꯛꯄ ꯃꯇꯥꯡꯅꯤ꯫ ꯏꯕ꯭ꯔꯥꯍꯤꯝꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯤꯊꯨꯡꯁꯤꯡ ꯑꯗꯨꯕꯨ ꯁꯂꯥꯝ ꯇꯧꯗꯨꯅ ꯍꯥꯏꯖꯔꯝꯃꯤ, ꯏꯕꯨꯡꯉꯣꯁꯤꯡꯅ ꯅꯅꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯇꯨꯃꯤꯟꯅ ꯆꯠꯄꯤꯈꯤꯒꯅꯨ꯫ ꯏꯁꯤꯡ ꯄꯨꯖꯔꯛꯀꯦ, ꯑꯗꯨꯒ ꯈꯣꯡ ꯍꯥꯝꯗꯣꯛꯄꯤꯗꯨꯅ ꯏꯪꯂꯕ ꯎꯈꯥ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯕꯤꯌꯨ꯫ ꯉꯝꯖꯕ ꯈꯔꯇꯪ ꯂꯥꯡꯖꯈꯤꯒꯦ, ꯃꯗꯨ ꯐꯪꯕꯤꯔꯒ ꯂꯦꯡꯕꯤꯈꯣꯀꯣ꯫ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯐꯖꯕ ꯂꯝꯆꯠ ꯎꯕꯗ ꯊꯨꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯄꯦꯜꯂꯝꯃꯤ, ꯑꯃꯗꯤ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯍꯥꯏꯖꯕꯗꯨ ꯃꯈꯣꯏꯅꯁꯨ ꯌꯥꯕꯤꯔꯝꯃꯤ꯫ ꯏꯕ꯭ꯔꯥꯍꯤꯝꯅ ꯁꯥꯔꯥꯗ ꯊꯨꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯂꯥꯡꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯅ ꯆꯥꯔꯤꯉꯩꯗ ꯏꯕ꯭ꯔꯥꯍꯤꯝꯅ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯕ ꯂꯣꯏꯔꯒ ꯏꯕ꯭ꯔꯥꯍꯤꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯔꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯏꯕ꯭ꯔꯥꯍꯤꯝꯅ ꯁꯥꯔꯥ ꯌꯨꯝ ꯃꯅꯨꯡꯗ ꯂꯩ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯊꯨꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯕꯥꯍꯔ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯅꯨꯄꯤ ꯁꯥꯔꯥ ꯂꯧꯁꯤꯡ ꯂꯩꯔꯕ ꯅꯆꯥꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯄꯣꯛꯂꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯁꯥꯔꯥꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯥꯔꯤ, ꯏꯄꯨꯔꯣꯏꯕꯁꯨ ꯑꯩꯍꯥꯛꯁꯨ ꯑꯍꯜ ꯑꯣꯏꯔꯕꯁꯤꯗ ꯀꯔꯝꯅ ꯋꯥꯗꯨ ꯊꯥꯖꯕ ꯌꯥꯗꯣꯔꯤꯕꯅꯣꯕ? ꯃꯗꯨꯗ ꯃꯦꯍꯃꯥꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯈꯨꯗꯥꯅ ꯊꯣꯛꯍꯟꯅꯤꯡꯕꯗꯨ ꯊꯣꯛꯍꯟꯕꯗ ꯀꯌꯥꯝ ꯂꯨꯒꯗꯧꯔꯤꯕꯅꯣꯕ? ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯍꯃꯥꯟꯁꯤꯡ ꯑꯗꯨ ꯁꯣꯗꯣꯝꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯦꯍꯃꯥꯟꯁꯤꯡ ꯑꯗꯨ ꯑꯜꯂꯥꯍꯒꯤ ꯔꯨꯁꯜꯁꯤꯡꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯒ ꯈꯨꯔꯨꯝꯖꯗꯨꯅ ꯁꯣꯗꯣꯝ ꯌꯧꯕ ꯈꯨꯗꯣꯡꯆꯥꯕ ꯂꯝꯕꯤ ꯇꯥꯛꯆꯕꯒ ꯂꯣꯏꯅꯅ ꯃꯔꯝ ꯍꯪꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯨꯁꯜꯁꯤꯡ ꯑꯗꯨꯅ ꯁꯣꯗꯣꯝ ꯑꯃꯁꯨꯡ ꯒꯣꯃꯣꯔꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯈꯨꯗꯥꯅꯤꯡꯗ꯭ꯔꯦ, ꯃꯇꯝ ꯄꯨꯝꯕꯗ ꯇꯤꯃꯨ ꯂꯩꯃꯨꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯅ ꯃꯌꯣꯜ ꯂꯝ ꯑꯅꯤ ꯑꯁꯤ ꯂꯩꯇꯨꯝ ꯅꯨꯡꯗꯨꯝꯅ ꯅꯣꯡ ꯆꯨꯕꯒꯨꯝ ꯍꯩꯊꯗꯨꯅ ꯃꯥꯡꯍꯟꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯏꯕ꯭ꯔꯥꯍꯤꯝꯅ ꯂꯝ ꯑꯅꯤꯗꯨꯗ ꯈꯨꯗꯥꯕꯨ ꯁꯣꯏꯗꯅ ꯅꯤꯡꯖꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯊꯃꯣꯏ ꯑꯗꯨ ꯎꯕꯗ ꯔꯨꯁꯜꯁꯤꯡ ꯑꯗꯨꯁꯨ ꯄꯦꯜꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯔꯨꯁꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯗꯣꯝ ꯑꯃꯗꯤ ꯒꯣꯃꯣꯔꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯕ ꯃꯥꯡ ꯇꯥꯛꯍꯟꯈꯤ꯫ ꯑꯜꯂꯥꯍꯕꯨ ꯅꯤꯡꯖꯕ ꯃꯈꯩꯕꯨꯗꯤ ꯀꯟꯕꯤꯈꯤ꯫ ꯑꯜꯂꯥꯍꯅ ꯃꯍꯥꯛꯄꯨ ꯏꯕ꯭ꯔꯥꯍꯤꯝꯅ ꯀꯌꯥꯃꯨꯛ ꯅꯤꯡꯖꯒꯦ ꯍꯥꯏꯕꯁꯦ ꯆꯥꯡꯌꯦꯡꯅꯤꯡꯂꯝꯃꯤ꯫ ꯑꯜꯂꯥꯍꯅ ꯏꯕ꯭ꯔꯥꯍꯤꯝꯗ ꯅꯣꯡꯃ ꯍꯥꯏꯕꯤꯈꯤ, ꯏꯕ꯭ꯔꯥꯍꯤꯝ, ꯅꯪꯒꯤ ꯅꯨꯡꯁꯤꯖꯔꯕ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯏꯁꯃꯥꯏꯜꯕꯨ ꯄꯨꯔꯒ ꯃꯤꯅꯥꯒꯤ ꯂꯝ ꯇꯥꯟꯅ ꯆꯠꯂꯨ꯫ ꯃꯐꯝꯗꯨꯗ ꯅꯆꯥꯅꯨꯄꯥ ꯏꯁꯃꯥꯏꯜꯕꯨ ꯑꯩꯉꯣꯟꯗ ꯀꯠꯊꯣꯛꯄꯅꯤ ꯇꯧꯗꯨꯅ ꯀꯠꯊꯣꯛꯎ꯫ ꯃꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ꯫ ꯃꯁꯤꯅ ꯇꯥꯏꯕꯪ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯆꯥ ꯀꯣꯛꯍꯟ ꯂꯥꯏꯍꯟ ꯑꯣꯏꯔꯤꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯔꯕ ꯏꯁꯃꯥꯏꯜꯕꯨ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯟꯈꯤ, ꯃꯆꯥꯅꯨꯄꯥ ꯏꯁꯃꯥꯏꯜꯕꯨ ꯃꯉꯣꯟꯗ ꯑꯜꯂꯥꯍꯅ ꯄꯤꯕꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯌꯥꯏꯐꯅꯕ ꯃꯄꯨ ꯃꯕꯨꯡꯉꯣ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯠꯊꯣꯛꯄꯗ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯕꯒꯦ? ꯊꯕꯛ ꯁꯨꯕ ꯉꯝꯕ ꯆꯍꯤ ꯃꯇꯥꯡ ꯌꯧꯔꯕ ꯃꯆꯥꯅꯨꯄꯥ ꯏꯁꯃꯥꯏꯜꯅꯤ꯫ ꯏꯁꯃꯥꯏꯜꯕꯨ ꯌꯦꯡꯂꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯕ꯭ꯔꯥꯍꯤꯝꯅ ꯍꯥꯏꯈꯤ, ꯄꯥꯔꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯉꯁꯤ ꯑꯍꯤꯡꯒꯤ ꯃꯪꯗ ꯏꯄꯥꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯠꯊꯣꯛꯂꯝꯃꯤꯗꯣ, ꯃꯁꯤꯕꯨ ꯄꯥꯔꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯕꯒꯦꯅꯦ? ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯁꯃꯥꯏꯜꯅ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯈꯨꯝꯂꯛꯈꯤ, ꯑꯄꯣꯛꯄ, ꯃꯄꯨꯅ ꯌꯥꯊꯪ ꯇꯧꯕꯤꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯜꯂꯥꯍꯅ ꯆꯥꯟꯕꯤꯔꯕꯗꯤ ꯅꯆꯥ ꯑꯩꯍꯥꯛ ꯏꯃꯥꯟꯗ ꯅꯤꯡꯍꯟꯅꯗꯕ ꯑꯈꯥꯡ ꯀꯟꯕ ꯑꯣꯏꯕ ꯐꯪꯖꯒꯦ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯥꯅꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯏꯕ꯭ꯔꯥꯍꯤꯝ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯏꯁꯃꯥꯏꯜ ꯑꯜꯂꯥꯍꯅ ꯇꯥꯛꯄꯤꯔꯝꯕ ꯃꯐꯝ ꯃꯤꯅꯥ ꯑꯗꯨ ꯌꯧꯅꯕ ꯆꯠꯈꯤ꯫ ꯃꯄꯥ ꯃꯆꯥꯅ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯅ ꯆꯠꯄꯗꯨ ꯎꯕꯗ ꯁꯩꯇꯥꯟꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯏꯁꯃꯥꯏꯜꯒꯤ ꯃꯇꯨꯡ ꯏꯜꯂꯛꯈꯤ꯫ ꯂꯝꯕꯤ ꯋꯥꯔꯤ ꯁꯥꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯏꯁꯃꯥꯏꯜꯗ ꯍꯥꯏꯈꯤ, ꯀꯥꯔꯤꯅꯣ ꯏꯁꯃꯥꯏꯜ, ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ? ꯅꯍꯥꯛꯄꯨ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ? ꯅꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯄꯨꯔꯤꯕꯁꯦ ꯗꯔꯀꯥꯔ ꯇꯧꯔꯤꯕꯅꯤ, ꯂꯝ ꯀꯣꯏꯕ ꯆꯠꯄ ꯅꯠꯇꯦ꯫ ꯅꯍꯥꯛꯄꯨ ꯍꯥꯠꯂꯒꯅꯦ ꯀꯠꯊꯣꯛꯄ ꯇꯧꯕ ꯆꯠꯂꯤꯕꯅꯤꯅꯦ꯫ ꯃꯗꯨꯗ ꯏꯁꯃꯥꯏꯜꯅ ꯏꯪꯅ ꯇꯞꯅ ꯁꯛꯐꯝ ꯀꯥꯏꯗꯅ ꯈꯨꯝꯂꯛꯈꯤ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯏꯖꯧ, ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯔꯨꯅꯨ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯄꯥꯝꯂꯤꯕꯗꯨ ꯃꯗꯨ ꯃꯆꯥ ꯑꯩꯍꯥꯛꯅꯁꯨ ꯑꯄꯥꯝꯕꯅꯤ꯫
ꯅꯤꯡꯕ ꯀꯥꯏꯔꯕ ꯁꯩꯇꯥꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯁꯥꯗꯨꯅ ꯂꯝꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗꯁꯨ ꯑꯃꯨꯛ ꯏꯁꯃꯥꯏꯜꯕꯨ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯅꯕ ꯊꯦꯝꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯁꯛ ꯍꯣꯡꯗꯕ ꯏꯁꯃꯥꯏꯜꯒꯤ ꯃꯐꯝꯗ ꯇꯤꯃꯨ ꯂꯩꯃꯨꯒꯤ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯃꯍꯩ ꯌꯥꯟꯈꯤꯗꯦ꯫ ꯃꯤꯅꯥ ꯌꯧꯔꯕꯗ ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯆꯥꯅꯨꯄꯥꯒꯤ ꯀꯠꯊꯣꯛꯄꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯒꯤ ꯀꯠꯊꯣꯛꯄꯒꯤ ꯇꯧꯕꯒꯤ ꯃꯇꯝꯗ ꯅꯆꯥꯒꯤ ꯆꯩꯅꯥꯈꯣꯜ ꯑꯃꯠꯇ ꯐꯣꯡꯖꯔꯣꯏ꯫ ꯅꯆꯥꯒꯤ ꯏꯃꯤꯠ ꯏꯃꯥꯏ ꯑꯁꯦ ꯐꯤꯅ ꯈꯨꯝꯖꯤꯟꯕꯤꯌꯨ, ꯏꯈꯣꯡ ꯏꯈꯨꯠꯁꯨ ꯊꯥꯎꯔꯤꯅ ꯄꯨꯟꯁꯤꯟꯕꯤꯌꯨ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯏꯁꯃꯥꯏꯜꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯠꯊꯣꯛꯄꯒꯤꯗꯃꯛꯇ ꯂꯣꯡꯅ ꯍꯤꯞꯊꯈꯤꯔꯝꯃꯤ꯫ ꯏꯕ꯭ꯔꯥꯍꯤꯝꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯀꯣꯛꯍꯜꯂꯍꯟꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯐꯤꯅ ꯈꯨꯝꯖꯤꯟꯕꯤꯔꯝꯃꯤ, ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛꯁꯨ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯥꯀꯟꯗꯒꯤ ꯊꯧꯔꯕ ꯊꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯆꯤꯟꯗ ꯑꯜꯂꯥꯒꯤ ꯂꯥꯏꯁꯣꯟ ꯁꯣꯜꯂꯗꯨꯅ ꯃꯆꯥꯒꯤ ꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯍꯥꯛꯀꯤ ꯂꯪꯂꯕ ꯊꯥꯡꯒꯤ ꯃꯌꯥ ꯑꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯉꯛꯁꯝꯒꯤ ꯎꯟꯁꯥ ꯑꯗꯨꯗ ꯈꯖꯤꯛ ꯐꯥꯎꯕ ꯆꯪꯂꯝꯗꯦ꯫ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯇꯤꯌꯥꯗꯒꯤ ꯑꯜꯂꯥꯒꯤ ꯃꯄꯥꯎ ꯇꯥꯔꯛꯈꯤ꯫ "ꯑꯦ ꯏꯕ꯭ꯔꯥꯍꯤꯝ, ꯉꯥꯏꯈꯣ, ꯅꯆꯥꯒꯤ ꯃꯉꯛꯇ ꯊꯥꯡ ꯊꯥꯔꯅꯨ꯫ ꯅꯍꯥꯛꯅ ꯅꯃꯪꯗ ꯎꯈꯤꯕ ꯑꯗꯨꯃꯛ ꯇꯁꯦꯡꯅ ꯄꯥꯡꯊꯣꯛꯑꯦ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯒꯤ ꯉꯛꯇꯅꯦ ꯊꯥꯡ ꯆꯪꯍꯟꯗꯕ꯫ ꯑꯆꯧꯕ ꯀꯠꯊꯣꯛꯄꯅꯤ, ꯑꯗꯨꯅꯅꯦ ꯑꯩꯍꯥꯛꯅꯅꯦ ꯗꯨꯝꯕ ꯑꯃ ꯄꯤꯒꯗꯧꯔꯦ꯫ ꯅꯪꯒꯤ ꯇꯥꯡꯅ ꯐꯪꯖꯔꯕ ꯅꯆꯥ ꯐꯥꯎꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯀꯠꯊꯣꯛꯀꯦ ꯈꯜꯂꯤꯕ ꯅꯍꯥꯛꯀꯤ ꯋꯥꯈꯜ, ꯅꯍꯥꯛꯀꯤ ꯊꯧꯅꯥ ꯑꯁꯦ ꯑꯩꯍꯥꯛꯅ ꯄꯦꯜꯂꯦ꯫ ꯑꯩꯍꯥꯛꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ, ꯑꯩꯅꯅꯦ ꯃꯇꯝ ꯄꯨꯝꯕꯗ ꯅꯍꯥꯛꯄꯨ ꯉꯥꯛ ꯁꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯁꯨ ꯅꯣꯡꯃꯗꯣꯟꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝꯅ ꯑꯃꯗꯤ ꯏꯔꯦꯟ ꯄꯨꯡ ꯈꯣꯡꯕꯥꯟꯒꯤ ꯂꯩꯉꯣꯏꯒꯨꯝꯅ ꯃꯁꯤꯡ ꯌꯥꯝꯍꯟꯒꯅꯤ꯫ ꯃꯈꯣꯏꯅ ꯃꯥꯂꯦꯝꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡ ꯂꯩꯇꯕꯁꯤꯡꯗꯨ ꯃꯥꯡꯍꯟꯗꯨꯅ ꯌꯦꯛꯅ ꯇꯤꯡꯈꯪ ꯂꯩꯇꯅ ꯄꯥꯟꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯀꯥꯏꯗꯅ ꯆꯠꯄꯒꯤꯗꯃꯛ ꯃꯍꯩꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯆꯥꯟꯕꯤꯒꯗꯧꯔꯤꯕꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯏꯕ꯭ꯔꯥꯍꯤꯝꯅ ꯑꯜꯂꯥꯕꯨ ꯍꯟꯅ ꯍꯟꯅ ꯗꯨꯋꯥ ꯇꯧꯖꯈꯤ꯫ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯇꯤꯌꯥꯗꯒꯤ ꯊꯥꯗꯔꯛꯄ ꯗꯨꯝꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯆꯥꯒꯤ ꯃꯍꯨꯠꯇ ꯗꯨꯝꯕ ꯑꯗꯨ ꯑꯣꯏꯅ ꯀꯠꯊꯣꯛꯄ ꯇꯧꯈꯤ꯫ ꯗꯨꯝꯕꯒꯤ ꯁꯥꯗꯣꯡ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯌꯦꯟꯊꯣꯛꯈꯤ꯫ ꯑꯐꯕ ꯊꯧꯔꯝꯒꯤ ꯑꯐꯕ ꯃꯍꯩ ꯇꯥꯏꯕꯪ ꯃꯄꯨ ꯑꯜꯂꯥꯅ ꯂꯦꯞꯅꯃꯛ ꯄꯤꯕꯤꯈꯤ꯫ ꯏꯕ꯭ꯔꯥꯍꯤꯝꯅ ꯑꯜꯂꯥꯕꯨ ꯅꯤꯡꯖꯕꯒꯤ ꯃꯍꯩꯅ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯅꯠꯇꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯜꯂꯥꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯏꯪꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯈꯤ꯫ ꯏꯕ꯭ꯔꯥꯍꯤꯝꯕꯨ ꯑꯜꯂꯥꯒꯤ ꯃꯔꯨꯞ ꯏꯕ꯭ꯔꯥꯍꯤꯝ ꯈꯂꯤꯂꯨꯜꯂꯥ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯏꯁꯃꯥꯏꯜꯕꯨ ꯑꯜꯂꯥꯒꯤꯗꯃꯛ ꯂꯦꯟꯈ꯭ꯔꯕ ꯏꯁꯃꯥꯏꯜ ꯖꯕꯤꯍꯨꯜꯂꯥ ꯍꯥꯏꯅ ꯀꯧꯅꯈꯤ꯫